फाउबगी मरुएबा पाउदा सीए बिल गी मायोक्ता कैथेल थंबी इमा सिंह हौरक्रे सिंथा लेप्तुना वाकत खोंजंग संगसिनख्रे Current issue ओरिबा सीए बिल 2016 हंदोक्ट्रिबा फाउबा लेप्पा लैतना खोंजंग संगसिनगनी हाइना पांदमगी युमनामचा दिलीपना फोंदोक्रे अमसोंग लमजिंगबा मैनेजमेंट ग्रुप की अनौबा मसालोइसंग असि कैबिन पीडी मिनिस्टर कराम श्यामना अथोइबा मिथुंगलेन ओइदुना नागामपाल सोराम लेरक्ता हांगदोक्रे खुरुमजरी टाइम्स ऑफ मणिपुर न्यूज मियंग ताबिरबा पुनमकपु अरुणबला तरामना ओक्चरी पाउ संदोकना पिजरी लोक सभा पास तौखिबा सिटीजनशिप अमेंडमेंट बिल 2016 की मायोक्ता लमदम असिगी सिंग अमसुंग तमगी लुप हुंफु हुमदोइगी ओइबा ngarang pangthokhiba mifamna laukiba warep ki saruk ama oina ngasi khwairamban ima kaithelda kaithel phambi ima ibel amasung miyamna sintha leptuna wakat khongjang sangsinkre masing yamlaba ima ibel sing amadi miyamna sangsinkhiba khongjang adubu sagoladuna khwairamban kaithelgi akoibada lairiba dukan ayamba thong lonaki khongjang aduda saruk yakiba UCM gi president Sunin Karamna Bharat Laingakna Awang Nongpok Lamdamda Mitop Miansa Singi dumping ground ama onthokna ba honarakpa CA bill asigi mayokta miyamna lepa haibadu ngasigi khongjang asina mayek sengle maramaduna miyamgi apambagi matung ina bill asi withdraw tawgadabani haiki matamda aikoigi awang nongpok te ingiriba mangoloi prop singsida yengiba dugi eto chitache masi positively yengbiu karimu positively yengdam taragadi andak citizen amendment bill sina maramana awang nongpok ki miyamna tonganba aikoigi oiba future ki damakta kanjanab ki damakta aikoi apunba kholama lakhani haibase government of India da chena thamjari maramaduna hairiba bill sibu aikoigi withdraw tawna no gidongta Manipur laigangna asip phirema makang loragana aikoi Manipur da amasung north east da chana dana bagi wafam se Manipur government na mai state na so daita lobi wa habasima appeal tawjari Khongjang aduda saruk yakiba ngarang pangthokhiba lub humpu humdoigi oiba Manipur people against citizenship amendment bill gi luchingba amasu oiriba ningthauja lanchana Bharat Laingakna CA bill awang nongpok state singda chana hanaba honarakpa asi yelhomi singbu muthananaba afongba lan amani lamdam asigi itihas ta thokhiba lan khudima khawrokhom ima kaitheldagi oiki maramaduna CA bill gi lantheng asi thengnanabagi dama ngasidagi khongjang sangsinba hobani sangsingadoriba lan gi khongjang asi nupi sing natana nupa sing na su saruk yaduna sangsin-gani haiki macet ta na tawgi mahutta akoi han akoi Manipur gi oina hojik citizenship amendment bill se lali haidina mayamna loina khangna bill si punna tomina na bidamta Manipur peoples against citizenship amendment bill haidina MANPAC abbreviation the manpack haidina lupa masengre core committee laigre adna manpack to the Manipur ki sangnai raba khoi lup kaya mayam khangna raba lup kaya habdi muko aduga UCM aduga herikon kit CCSK lipun na singba aduga kuki inp jalarong union Manipur Muslim welfare organization na singba mayamam yawrakanda miyam gi oiba poram laigre madu miyam da khangna na banga si se lauthopa declaration to boina aikoina hairiba imai ben singa aduga akoi gi kaithel lagi loina ma haugi historically nupila su kaithel mapam sinagi haubani aduna 100 India na akoi da lauthora iba lal se an singa di khangdriba ma se open lan ni noibu muthat lage haibagi mong da changsil lakpani na akoi masigi lal sigi mayokte imai bel singa loina na nupi amasung nupi lan da natana nupa sing su yauna akoi gi oibi sabu ngakthok janabagi lal amakaki democratic ward amakaki akoi punna wasak minabagi mifam dune hoji mafam sida kona pangthok sari base All Manipur peoples against CAB gi khongjang saugaladuna naharol laisemba club amadi thangmaiban sinam laikai maira paibina sinduna citizenship amendment bill gi mayokta rally chatkre ngasi numit yungba matung pung tarani thoi helakba duaida thangmaiban maike gi masing yamlaba imai ben amasung miyamna DM college gate mapada pullaba matungda rally laki miyam gi rally adu nagampal yoksilakpa matamda police ki kangbuna thatki mafam aduda Miyamga police ka ngahak mungnaraba matungda police na rally adu amuk hana thangmaiban maikairom da halanki rally adu da saruk yakiba lakadoriba lok sabha mikhalda independent mirep oina songthokna ba thaurang tawriba actor RK Somarendro Elias Kaikuna CAB gi matangda wafam kaya ma phongdorakhi
तसेंना अखोगी मनपुर लेंगांगना जुजु फाउ डिस्कस अखोगी लेब डिसीजन अमता लौब ngam-दबसे अखोगी लाइब याम थीबने अदोब अदोब स्टेट की मैम मिनिस्टर मैम चीफ मिनिस्टर मैम दे इवन मिजोराम दा करी धरना थोकदन फंब हौग्रे इवन अखोगी दिल्ली दबु यावदना खोतना अखोई मनपुर तुम लेसन बसे अतोप अखोगी मनपुर प्रोटेक्शन अखोगी बिल पास तौनी गा हाइबो गुम्बा दुम तौ निंग्रे तारे हजि लुरुब तांगफम जिदि पामजरी बदि मनपुर की एमएलए कोई हुमफु मक्से मागी दोल द्रांग थीदबिदे पुलप चटबिरगा आदा मनपुर की लाइब एमपी मरी जिगा मोय लाइब लीडर्स मैम दु उनबिरगा आदा बिल पास तौदन होनबिउ आदा जंत्र मन धरना फंबिरगा नेशनल न्यूज मैम तौबिरगा इरांग सगतबिउ स्वाइदा सुम पॉलिटिकल माइलेज लो तोकबिरगा हाइतारे होय प्रजा मैम मैम खंगी मोय तौई मैम गेम मैम जदु तौबिरनु हजि सिसी मतंग सिदि अखोगी दोल लेत्रेबा सि लेबाक सि मांगद्रोबने लेबाक सि अखोगी मुकलौदगरि मांगनि अदुना दोल दरांगि थीब अखोगी तानबो लो तोकबिरगा हाइतारे मनपुर की ओइना प्रो फंबिरगा लीडर्स हुम बो चटबिरगा आदा मनपुर लेबि मोदा चटबिर धरना फंबिरुरो मोय मुलिरो उनबिरुरो अदुगा इशूजे याम थुना बिल जे पास तौदन बा हाबिरुरो जिने कोइ हाजिनिंगि सब मानव दाबी असी तौरदुना जिरीबाम की बाबूपरादसु कदा जिरीबाम ब्रांच जिम्पाल PPANL जिरीबाम अमदी मैतै कन्वेंशन नसु सिंधुना मियामना वाकत मिफम सथकी खोंजंग अदुदा अखोइना CA बिल यानिंगदे खुदक्ता लौथोकदबनी बिल असी चटनबा यारोय हाइबा यावना पेंदबा खोलाउ सिंह इबा प्लेका सिंह सिजनखी कक्सिंग बाजारदसु ngasi ayuk pung 13 ताबा मतमदा Mahairoy Loop amasung Kaksing gi tongan ba club organization amadi Maira Paibising na sinduna CAB gi mata mayokta wakat mifam sathakre. Laimana Youth Club Yaripok nasu CA Bill 2016 asi lamdam asida chanahanba yaroy bill asi kudakta lokthokadabani haibagi dabi tawduna maikei adom gi ahal laman sing amasung Maira Paibising na ngasi Yaripok Laimana thongkhong kaithel manakta wakat mifam sangsinki. Current issue oriba CAB 2016 handoktiba fawa lepalaitana khongjeng sangsinkhigani haina pandamgi yumnamcha dilipna phongdokre wafam asing asi nupilan complex ta pangthokhiba People Action for National Democratic Movement Pandamgi Nipan Suba Kumon Thauramda Phongdokhibani Mahakna Makha Tana Pandamna Manipurgi Maru Oiba Isu Kayada Angamba Thautang Kaya Lauduna Lakli Makha Tana Su Lokhigani Haina Yumnamsa Dilip Kumarna Phongdorakli Mahakna Makha Tana Hai Manipurda prepaid meter system Chanaduna Mai Marangkai na Phongnan Hanaba Honabada Pandamna Chawna Mateng Pangki Hospital Singda Patient Care System Phagat Hanaba Honaki UCM Amadi JCLPS Kaloinana Hena Kanba Matamda issue kayada saruk yaki hairi pass to yaroi loina na hairiba bill ase withdraw tawgadabani haibasigi agan mo khongjang jangsin jari aduga hairiba CAB 2016 sina withdraw tawdri phawbadi lepa leitana khongjang jangsin gani haiba wafam simusu thamjari loina na pandamna changselakba thabak kayada marumpang oiba organization sing aduga punmin nariba igi member sing loina na achau ba CSO gi punamakna achau ba mating pibidana hena mai pakpo ojage haiba wafam jima Thauramadu da Kanglei Paki Mairagi Chief Editor Wangkhemsa Samjai Kangla Mai gi President Ima Wailarik Laima Kanglei Ima Luk Kilgi President RK Sanahanbi UCM gi Vice President Khetrimem Somarendro IPSA gi President Joy Chandra Konthaujam Akom Loop Kanglei Paki President Incha Sanjit Chorai Sem CLK gi President CIS Pak Pichanu Amadi IPA gi President M Babulina Presiding Member Oina Sarugyaki Lamjingba Management Group ki anauba masaloi sangasi Kevin PD Minister Karam Syamna athoiba mithunglen oiduna Nagampang Soram Lerakta hangdokre hiramasida report ama Punsilaga thabak toba yadaba amaga punba yadabagi chatnabi lehlagumsi Lamjingba Group asi manghanba yade masi tungi asa thamnabagi mafam amani haina CAF and PD Minister Karam Syamna phongdokre wafam asi ngasi Nagampal Soram Lerakta Lamjingba Group ki anauba branch office hangdokpagi thoramda phongdokhibani Lamjingba Management Group na sinduna pangthokpa anauba office hangdokpagi thoram aduda Minister Karam Syamna makhatana haiki thabak phangdaba migi masing asi yamkhalakpa haibasi sarkar asida awaba maoi lairik laisu hairaba inkhalakliba naha kaya tholaktuna isana isabu thabak pijanaba honabasi yamna fai isagi haijabasing amadi losinduna thamlambasing
ꯐꯣꯡꯗꯣꯛꯅꯕ ꯃꯐꯝ ꯂꯩꯔꯝꯗꯕ ꯑꯗꯨ ꯉꯁꯤꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯐꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯅ ꯇꯧꯊꯣꯔꯛꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯥꯡꯖꯤꯜ ꯊꯥꯔꯛꯂꯤ꯫ ꯑꯥꯏꯗꯤꯌꯦꯜ ꯑꯣꯏꯕ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯦ꯫ ꯊꯕꯛ ꯇꯧꯕꯗ ꯇꯟꯗꯕ, ꯄꯨꯛꯅꯤꯡ ꯆꯪꯕ, ꯍꯣꯠꯅꯕ ꯀꯜꯂꯕꯗꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏ꯫ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯛꯄꯁꯤ ꯌꯥꯝꯅ ꯐꯩ꯫ ꯂꯝꯖꯤꯡꯕꯅ ꯄꯤꯔꯤꯕ ꯁꯔꯚꯤꯁ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯈꯤ꯫ The infrastructure building की different item याम अमा तोंगान बा यामना innovative होई बा मतलब people the inspire to बा मतलब की motivate to बा थोक याम अमा तो ले man asai की hai बा लमजिंग बसे सिमदी मांगन बा सुया यात्रे मरमदी मणिपुर की तुंगी नारोल सिंगी आसाने अदुना अकोइना लेरिबा इगुन मैम से फुदोकनबगी तंजादसु लमजिंगमना पीरी आई खग हिंगबदु नत्ते मैम अमा हिंगमिनरे न हुजिति अदुना थबकतु फजनबु तौरगति मियामबु हिंगनबा ngam अकोइ इसा गिसु दुम अदि मदुगी बेनिफिट सुसोय सोयदना लाकने हबसि मसाना लेजरबा पोने अदुना अकोइ नारोल सिंग हुजि सोहनरि खरकटो पटाई अनौबा अदि साइगी लमजिंबा एनो ओइबनिना सहिदी मोरगदी नौरी अदुगा थबकदि यामना एडवांस वे हाइ काइ मयामदगी याम एडवांस वे होजुजित ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯈꯤꯕ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯀꯤ ꯆꯦꯌꯔꯃꯦꯟ ꯁꯅꯁꯝ ꯖꯦꯛꯀꯤ ꯃꯉꯥꯡꯅ ꯃꯇꯝꯕꯨ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯁꯤ, ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯁꯤ ꯈꯟꯊꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯅ ꯊꯝꯂꯤꯕ 2020ꯒꯤ ꯚꯤꯖꯟ ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯁꯤ ꯐꯪꯕꯗ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ꯫ ꯇꯣꯂꯣꯞ ꯈꯛꯇꯒꯤ ꯑꯣꯏꯅ ꯈꯟꯒꯨꯝꯁꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯕꯗ ꯂꯝꯖꯤꯡꯕꯅ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕ ꯉꯝꯅꯕ ꯑꯃꯗꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯕꯨ ꯃꯔꯣꯝꯗꯣꯝ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯁꯤꯗ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩꯗ ꯇꯧꯔꯝꯒꯗꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯃꯁꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯄꯨꯡꯖꯤꯡꯁꯤꯡ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯆꯍꯤꯁꯤꯗ ꯑꯩꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯒꯤ ꯒꯣꯜ ꯑꯗꯨ ꯑꯦꯆꯤꯞ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯈꯟꯊꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯂꯣꯏꯅ ꯃꯅꯤꯄꯨꯔꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯁꯣꯊꯔꯤꯕꯁꯤꯡ ꯑꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯀꯤ ꯚꯤꯖꯟ ꯑꯃ ꯑꯣꯏꯅ ꯈꯔ ꯃꯈꯩꯗꯤ ꯑꯩꯈꯣꯏꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯅ मणिपुर की चौकटपरोंद अखोई मांजिन थाना पायोनियर अमा ओइना अखोई मांजिन थासी हाइबदनी पुंजिंग खुदिमक सकेन खुदिमक अफबरोंदा प्रोग्रेसिव ओइबो मोंगदे को वाक तौसी। लमजिंगबा ग्रुप की लीगल एडवाइजर लोकेंद्रो अमदी ग्रुप की स्टाफ कयाना सरुक याखिबा नौना हांगदोकलिबा ब्रांच ऑफिस अदुदा चिंजाक.com, लमजिंगबा कस्टमर सर्विस, लमजिंगबा IT मैनेजमेंट प्राइवेट लिमिटेड, लमजिंगबा इको हाउसिंग डेवलपमेंट प्राइवेट लिमिटेड अमदी लमजिंगबा इंफ्रा डेवलपमेंट लिमिटेड की सेक्शन सिंग लेगदौरी। हौजिक पाउगी मरखा नातेन ब्रेक अमतंग लौजरी। International School. Admission open for pre-nursery to class 8 for academic season 2019. Selling features. Princeton International School is located in a serene and noise-free environment. Smart classrooms, a relentless focus on teaching and learning. Teachers and students strive for excellence in academic and extracurricular activities. Separate hostel for boys and girls. Remedial classes for weak students. Regularly monitoring teachers' performance by the principal and high authority for imparting quality education. Computer lab, science lab and library. Well-maintained football ground, swimming pool, basketball court, gym and indoor court for badminton, table tennis, etc. Self-defense classes like taekwondo and wushu. And also available classes for Arabic and Meitei Mayek. Session starts from 28 January for class 6 to 10 and 7 February for pre-nursery. Last date of admission 26 January for class 6 to 7 and 4th February for pre-nursery. Please contact Princeton International School, Ketri Awang Leikai, Imphal East. Contact number 9436586723.
lamdam asigi lawmi singmi singi ahangba lamsingda thabi hauro Mahindra company amadi Holland country gi Heiss ZPC company ga punna tissue culture tawraga puthokchaba asengba alu char iramdam asigi leibak lehawa yamna chunaraba alu angangba Lady Rosetta amadi alu angauba karfi jyoti makhal animak pambiragani supnatagi alu piece amana alu kg ama hena puthokpa ngamba alu makhalni iramdam asibu sabu ongnaba alu puthoklasi asengba alu char tharsi sarnaba alu hundok khakna maton thoklaga semba alu chara tharagum si haiba kholaw amaga loinena sahi ahum sugna chatharakpa mission amagi makhada pujarakpa alu chara singni mipal tangdana iramdam asida alu gi awapa lehelagum si lengsing birau ngasimak Mahindra tractor showroom Malong Bazar Lintoi House Kaksing Bazar adongi ahangba phum singda alu thabiduna iramdam asida alu gi awapa lehelagum si Break ki matungda mayamba muka hana taram noksari Citizenship Amendment Bill 2016 gi mayokta lamdam asigi tongan ba lupsing amadi miyamna khongjang sangsin ba leptri Film Forum Manipur na sinduna ngasi kaisampat laimazam laikai Community Hall da CA Bill 2016 bu yaning da ba phongdoktuna film gi lamda thabak tawriba singna wakat khongjang sangsin khre khongjang adu da saruk yakhiba forum gi chairman samche sabam mangol jauna ngasi gi laingak na CA Bill gi wathok asigi matangda lawriba fireb asi yaning de laingak ki fireb asidi accident thoktuna mi sikraba matungda mangjari basi siriba mioi adutani maram aduna khudong thiba thoktringai da section thorang lokhot pa haibasi tangai fadabani ngasi gi laingak asina su CA Bill gi na lamdam asida saitheng pi dringai da chap chaba fireb lobiu Mizoram laingak na bill asigi mayokta laingak ki oiba fireb lobangam khiba adugumna laingak asina su chap chaba fireb lobiu haiki asuma Citizen Amendment Bill asina Manipur da soktana ba pass akoi kariguma ek ama hapsanna ba center gi lusing masing da hairu gani haibasa masi amna oitok bani aduga masina kaimda soaloi sokta solak sunu akoi tawani haibasi yaroi accident thokraba matungda ni eduna sikraba matungda akoi maduda kari action lawraga kana ba phanggodrebino accident is the accident sina hana thokraba di mangjeri biche siriba mioi dutani accident thokdringai da akoi section law haibasi matok tai maramaduna Manipur Sarkar na makhoi gi oiba phirep atopa Mizoram gumna lauthoi ba sugumna yamna mayek sengna makhoi gi phirep lauthokadabani madu natrabadi Manipur sina karigumba mang khiba matamda makhoi gi mathak taroi hainingai lete aduga India government gi maikai tacho karigumba bill sina nam hadno pass thogi ba tarbadi notice state leiriba aikoi mayam punjalaga aikoi sho India gi phibanung dagi akoi tongana leijarga haiba wafam boba laoi hainingai lete maramaduna aikoi India government gi mayokta ngasi wakat mi phamase saksin jabani Ngarang numidang pung taruk makhairom taba matamda More Police Commando amadi Technopal Police ki apunba kangbuna More de leiba Commando amadi Technopal Police ki apunba kangbuna More de leiba Yaifabi Hotel gi room number 7 da ti buhumba gi thabak sa thabada miyoi ani heroin number 4 ga konana fare hairi faraba sing adudi Basikhong water supply manak tagi thausom hemba amadi Basikhong kitna panung dagi ahong sangbam naucha sahi tara mapan apokpa prakash kawi makhoi dagi lupa lakh mapal rongi oigadaba heroin number 4 gram marifugam nipan 0.3 fangle phagalaba polam sing aduga loinana More police ta khusina kre hairi Bisnupur District Police Commando amadi 5/11 GR gi apunba kangbuna ngarang nungthil Bisnupur area da thiba humbagi thabak cha thabada KNFN gi lanmi ama khulai ga konana faba ngambata natana thiba khangdana lairakhiba mioi amasu kanba ngamle hairi paw asina hai faraba KNFN gi lanmi adugi maming Saigaulan Haukip Elias Hengo sahi kungamathoi apokpa laikhiraba onsai haukip kawi IT road ki Genel village tagini kanbangam horaba mioi aduna chingambom sansan sahi taragataruk apokpa samanda kawi tauthong dagini mahak tha asigi kunmathoi dagi thiba khangdana lairakhibani hairi faraba KNFN gi lanmi adudagi M16 rifle ama magazine ahum kapayariba maru humdraga taret point kuntragani thogi piston ama kapayariba nongoi maru amaga konana magazine ama mobile phone ani phangle hairi Nakalamaromda Assam Rifle amadi Wakha Police ki kangbuna Dimapur gi June Beto da laiba Nagaland State Transport ki gari da thibo humbagi thabak sa thabada mapu masakhang daba bag amada haptuna thamlamba hand grenade ahum detonator ama 12 volt battery phangle hairi Hauzik pawgi marakhan atenba break amatanga
Manipur da ihan hanba oina healthcare products singi fangfam Dyknomet Instruments Healthcare System. Registered office Khoyathong Nagamapal Road, Imphal 795001. Branch office Lalambung Makong, Rims Road near Syndicate Bank, Imphal 795001. Complete Rainstar surgical instruments, hospital equipments, OT lights and tables, auto claps, rehabilitation ads, hospital consumables, healthcare products, diagnostic reagents, hearing aids, blood glucometer, digital BP monitor, air mattress, amadi nebulizer na chingba singi oina New Year gi 20 to 25% discount pizari with terms and conditions apply. Hena kupamarol gidama contact tobirau 0385 20569092 amadi 917085776993. Ekoigi email diagnoinst@gmail.com. Ngasimak lengsin birau Dyknomet Instruments Healthcare System. Matalgi sasenaba products singdagi cheksinbiyu. Kanglaipak Spices Industry na puthokpa Machalgi atopa manaba manufacturing unit amata leizade. KSI na puthokpa Machalgi asengba products sing asibu khangnabagidama packaging da KSI logo Kanglaipak Spices Industry yaubara haina check tobiyu. Amasung packaging da ISO 9001-2008 or ISO 9001 or 2015 asi yaubara haina check tobiyu. Lalamung Makong Takhelamam Lekai Rims Road Factory Thangmaiban Sinam Lekai haina thari basin taba atopa amata Machalgi asengba product natte sasinaba amasung malhanba singdagi cheksinbiyu. Hena kupamarol khangnaba lengsinbirau Machal Kanglaipak Spices Industry Lalamung Makong Takhelamam Lekai Rims Road Factory Thangmaiban Sinam Lekai near Lamphel Lampak natraga logon tobiyu www.machalspices.com or Facebook/machalspices natraga email tobirau info@machalspices.com. Yapote lobu sakharaba natro Chakri ma aduidi cha injang du loisanaba tawrodana Bishondu tot polorabadi injangi ti thawraga lorabane adu ima dukan dagi bishondu go machanduga lebiruragera hoi hoi ima lobirurake bungo besolamaga masalamaga dapi ne Kanglaipak Spices Industry gi production lobby road iramdong gi posu oire potjan ju yaudre chang soktre aduine KSI na hogi ba sei try panji da pusoi ba production ginger powder, chili powder, turmeric powder, cinnamon powder, mithi jira powder, amadi hairibo. Loinana sa masal amadi machala powwa. Mayang mamanadaba packaging system so oiraba. Manipur da yan anboina spices industry da ISO 9001-2008 amadi ISO 9001-2015 phangmada natana trademark su registration tawraba KSI gi product tam sizinabiu. Sina khwai dagi hena pharena bonina pire imni ima KSI product sidi yam phabane Break ki matungda mayamba muka hana taram na uksari mathang thagi mari dagina nipan phauba Manipur na yumbu oiduna pangthokadoriba World Bamboo Day 2019 ga mari lainana ngasi sanjen thongda laiba Forest Office ki main conference hall da workshop ama pangthokre thoram aduda tongan ba laiwak singdagi delegate kayana sarugyakhi Ngasi ayuk pung tararom taba matamda All Jiribam Road Transport Driver Union na sinduna Jiribam dagi nongpok pang na kilometer kuntara mathoirom chalaga laiba tingthang road haina khangnaba National Highway number 37 gi paring asi driver singi awaba kok hannabagi damak lambi semjin kre hairi All Manipur Film Makers and Producer Association na sinduna pangthokiba mangarak suba Afimfa Cup 2019 da champion oikraba Amik MC gi Team Coach James Pu Harau Tayam na Okpugi Thoram Amang Ngarang Numidang Haubom Marak Laurembam Laikai gi Siko Ground da Amik na sinduna pangthokre Thoram aduga mari lainana isai nongma gi thoram su pangthokhi Elupalisung mga katangay mana sinazabni upang mayambo kung nandari ako'y nasu kang laysa di mudlani MP oy na sakra karigi apala amenda lamnamde sarkar bai khig karigi Delhi bu adukiri thank you mayang bisi amagi miyang wali miyang gikalla ba kholau muthi amane lubro
हानगी डिफेंस मिनिस्टर वैरंबा जोस फर्नांडेस मसागे अनाबा अमदगी लैखुद्रे महक सही मरिफुगनी पान सुख्रे अल्जेमर ना कुइना नारमलबा तुंगदा हंदकता स्वाइन फ्लू नारखिबनी 1970s की सोशलिस्ट मूवमेंट दा लुचिंगबा अमा ओइरमी लोइनना समता पार्टी लिंखट्रिंगैदा जनता दल की सीनियर सु ओइरमी महक कम्युनिकेशन इंडस्ट्री अमसुंग रेलवेज की मिनिस्टर सु ओइरमी महकना लैखिदबदा लुचिंगबा कयाना अवाबा फोंदोकनारकली US President Trump na border wall funding ki matang da government shutdown na congressman researcher singh na US economy na $1 billion ahum manglam gani haina thajanari congressman budget office CBO ki matung ina shutdown asina 2019 da US economy gi chada Sino dasmik sino anigi changda hantha halagani hairi numit kuntra mangani asida US economy na pulafna $1 billion taramathoi mangki adum oinama government na thabak ta hanjilakpadagi $1 billion ni pandi kanba ngamgani haina thajanari Trump amasung congress ka yanaba purakhibadagi itihas ta khwaidagi sangba shutdown irai numita loisinkre ngasi manipur da phone kiba pause singda kari kari maru eba pau yaur bagi habdo mayam punna mung mieng tamin Sangai Express CAB Khanari Penadaba Lai Delhi da takna rudauri khongjang sathari Mifam positive oi bill na state sohan gadaba laite pung kun mari gi general strike na warning piri ngasi ima kaithel da miam gi mifam kokre all political party gi mifam mawong ita takhidre pok na fam citizenship amendment bill gi matang da political party singi oiba mifam pangthokre party singi mihut sing punna Delhi da chatuna taksilu dauri party mapaldi miyambu moithem taunaba mifam ni hairi CAB lisingani tara taruki mayokta pung kunmari Manipur pumba ban kaukre ching tampunna CAB gi mayokta lepsi amu kamai tongan ba mafam singda wakat mifam pangthoktuna CAB yaning da ba fongdokre Naharol gi thaudang Rajya Sabha da CAB pass taudanaba pressure pirunaba ngasi all political party gi mihut kangbu ama Delhi pangkragani Assembly gi akhanaba session pangthokpa constitutional crisis thokani spokesperson CM na lupa crore mari dasmik ama manga gi loan gi senfam yenthokre miyam na irang sogatuna leiba singi wa tabiganu CM CAB gi mayokta pung kunmari gi general strike lauthokre CAB gi matang da all political party gi meeting pangthokre CAB hana withdraw tawhansi close haphansi haina awai akhum tawnakre Huyen Lanpao Manipur gi school chada mapan dasmik ama khaktamak nupi macha singi toilet sizinaba yaba mawongda leiri report chahi ahum posting taraklaba natraga masagi district da thabak toba officer khudingma transfer tawkhinaba EC na khanghankhre Sana Laibak Citizenship Amendment Bill gi mayokta chingburoi tamburoi sing punsinkhre chingtam gi CSO humfu humdoi punsilaga January 13 da general strike kokre political party singi mifam warep loba ngamdana loisinkhre bill withdraw tawhanaba opposition gi demand lengak na yakhidre EJL Express CAB lisingani tara taruki wathok na miyam gi khongjang mai hoba hengalakli CSO singi mifam na core committee semkhre January 13 gi ahingdagi pung kunmari gi general strike kokre mayang Imphal Bengunda toilet ki pipeline pokhairakpadagi miyoi ani sire amana sokle Ireiba Assembly ki special session kaubagi mathau tade ayiba warol pinaba natraga bill da yahanaba home minister da taksinkhre ngasi all political party ki mihut sing Delhi da chatuna Manipur gi miyam kannaba center da taksin gadauri withdraw tawnaba session kaunaba taksinkhre Loislak pada maru eba pau amuk kahanna CA bill ge mayokta kaithel phambi ima sing horakre sintha leptuna wakat khongjang sangsinkre Current issue oiriba CAB 2016 handokriba fawba lep palaitana khongjang sangsinkigani haina pandam gi yumnam cha dilipna phongdokre Lamjingba Management Group ki anauba masaloisang ngasi Cabin PD Minister Karam Samna athoiba mithunglen oiduna Nagampal Soram lerakta hangdokre Hauzuki wenadi Manipuri pau matang sida loijare Times of Manipur News meng tabiru punamaku amuka hana khurumjari